Puba Thangba Ngamdaba Senkai Thumkhaidagi Imphal Jiribam National Highway number 37 da LPG bullet tanker sing ngasidagi chenba lepkhre. Statusida Chakthong gas chang naina Phangdabagi Awaba amuka hena Henjin Lakkadara haibagi Mipaiba poknare. SKTV na phangba paugi matung inna irang asina maram oiduna Imphal Dimapur lambida pochai puba petroleum product amasung LPG tanker sing chatpada chauna khudung chadabagi Haukiba matam kayadagi Imphal Jiribam National Highway asida gari sing chalabibane. Adumoinamag lambi paring asigi tongan ba mafam singda lone yadaba mawongda lup natraga miyoi kayana puba thangba ngamloidaba senkhai thumkhai tauba hengatlakpa yauna. Transportation charge Hengat pidabana khudung chadaba kaya mayok nakibadagi LPG tanker sing ngasidagi chen belep nanaba warep laukibani haire. Hiramasiga mari lainana All Manipur LPG Transporter Association amadi All Manipur Bullet Tankers Association na ngarang mifam ama pangthoktuna kupna khanaki haire. Association singi maikaidagi National Highway paringa sida chatliba LPG tanker singi driver transporter amadi gari mapu sing khudung chadaba kaya mayok nare Mamang thaktasu hiramasigi matangda mari lainaba authority da wakat labasu ningthina thabak paikhatlaktabana khongjang asi changsinbani hairi.